Image Paodam miyeng tabiribasingbu khurumjari ngasigi maruoiba pauda CAF and PD gi project program yengsinaba Parliamentary Standing Committee ngasi Imphal da thunglakre. Intensified Mission Indradhanus ka mari lainaba media sensitization workshop ama pangthokre. PM Modi na DMK Chief Karunanidhi ga unakre. Paumucha khaina pijari. Center के Parliamentary Standing Committee के Food Consumer Affairs and Public Distribution के team ama Education Tour की दमाग ngasi nungthil Imphal da thunglakre. Parliamentary Standing Committee के team adu committee asigi chairperson JC Divakar Reddy na luchinglaki. Team asida Lok Sabha Secretariat के official sing Ministry of CAF and PD के member sing FCI Headquarter and Zonal Northeast के official sing shu yauraki. Ngasi के team si Tang Nipan Fauba Laigani Aduga CAF and PD के project program sing Yingsin Baga Loinana state के project program sing su Yingsingani Hairi. Intensified Mission Indradhanus IMI gi Anishuba phase kamari lainana nomagi oiba media sensitization workshop among asi Family Welfare Department na sinduna department asigi office conference hall da pangthokre. Thorumduda Family Welfare Department ke joint director su oiriba IMI के State Nodal Officer TH Nabakishore, Family Welfare Department के Joint Director Dr. NG Jayanta amadi United Nations Development Program के Senior Project Officer Sarat Yadav na President Member Singh oina Dais the Famki. Ngasigi Thoramda Saruk Yakiba Singh na polio, measles, rubella na nabagi matang amasung Family Welfare Department na Miron Binupi amadi Angang Singh da tika thabagi thabak laukatlibagi matang da wangangki. Intensified Mission Indradhanus ki State Nodal Officer TH Nabakishore na hai IMI ge ahanba phase da department asina angang singbu tika thana batham kiba target asi lising ahum sumna taramari ni adubu first phase asida nong chingi fibam phattabana maram oiraga angang singda chada kun aduga miron bi singdana chada kun manga khaktamak hida kapthok pangamki Churchandpur amasung Chandel dadi yoksenba ingam ngamkide Maram asina hayengdagi hawgadawriba second phase asidadi angang singda chamada marifutara aduga miron bisingdana chamada chama immunization pinaba honagani haiki TH Nabakishore na makha takhibada hauze Family Welfare Department na thamliba pandamdi polio lainabu mapung fana ngakthokpa ing 2020 bada measles laina pungfa fahanba ngamnaba honagani Maram asina chahi ani fawbagi angang singbu rubella amadi measles laina dagi ngakthoknaba tika anira kapthokbiu haiki Intensified Mission Indradhanus mangi first round da akoina se angang se lising ahumga cham mari target vaccination tongna thamki maduda akoi chawrakna 20% full immunization phangki adu lakadoriba round ahum sigi manungda akoina adum chawrakna chama yogdarga chu chamada mongdram pi ngambi yaena khali Leibak asigi naha oiriba miyuising maruoina rural area da leiba angangsingda Science and Technology gi wakhal lausing promote tongnabagi pandamda Institute of Nano Science and Technology INST Mohalina Trinity High School Maipo Palenga khusamnaraga Science Outreach Program amangasi Maipo Community Hall da pangthokre Government of India ki Department of Science and Technology ki sponsored makada pangthokiba thoramda IIT Delhi ki chemistry ki professor su oiriba INST Mohali ki director professor Ashok Kumar Gangulina Science in Daily Life amasung Nano Science and Nano Technology ki maramda special lecture piki Trinity High School Maipo Palel Sinano Institute of Science Maringfai Palel High School Cornerstone Academy Palel Union Model High School Komlathabi St. Joseph Higher Secondary School Kurakopi Langol Public School Langol na chingbagi Mahiroi kayana saruk yakiba ngasagi thoramduda Mahiroi singda wahang kaya hangduna chumna pawkum piba ngamba Mahiroi singda school bag amamam manapiki ngasagi thoramduda
Kirorimal College University of Nanoscience and Technology की साइंटिस्ट डॉक्टर भानु प्रकाश, डॉक्टर मेनोलता देवी, ट्रिनिटी हाई स्कूल की हेडमास्टर एम ब्रोजेन, अतः स्कूल कया की हेडमास्टर प्रिंसिपल ओजा सरुक याखी हाइरी। चही असिगे दिसंबर अहानब चयोलदा मुंबई पांगथोकदौरिबा आईवा शांति की खोंगचता सरुक यागदौरिबा अवांग नोंपोक भारत की आईवा इंडिया मणिपुर की डेलीगेट सिंगे शांति की खोंगचत अमा कंगला सनथोंगदगी उरिपोक चैराप कोट फाउबा चतख्रे। थोरम मधुदा आईवा मणिपुर की डायरेक्टर बोबिचान खाबना फोंदोकपदा दिसंबर अहानब चयोलदा मुंबईदा भारत पुंबगी मिफमदा सरुक यागदौरिबा असिदा मरु ओइना खन्नगदौरिबा वफमदे women empowerment, child abuse amadi nupi angang da chathaba crime sing asigi rally asi chatpani manipur gi delegate sing saru yarugani haiki because we are giving the message towards the society about domestic violence, child abuse and sexual harassment and other issues which are created towards the society and towards the people of the state. But because it is not just from Manipur, but we are just IWA is organizing just such kind of event by spreading the message all over India, because this cases of domestic violence, child abuse, women harassments and other certain things are happening all over India. All Manipur Police Constable Mel Biba Bosi completed 2016 General Secretary Mani Chandran Haikre, Manipur Sarkar na thabak haidokani haina thazaba kaya pirakraga, ngasi fauba haidoktaba amadi Mukhyamantri unanaba haijabada, ayaba piraktabadagi thasagi mari faubagi manungda, haidokpiyu haibada haidoktabadagi thasagi taragi nutil pung bangadagi, thasagi tarahumdogi nutil pung banga fauba numit humni chupna, General Strike amadi boycott chathagani. Wafam asi ngasi nutil press club ta pangmisinga unabada Manichandran phongdokibani. Manichandran makha taraduna karigumba ban General Strike tawdringaida miyamgi apamba hana khanganbiyu hairaga ngasi faubada wari sananaba haibada ayaba piraktre police constable lising tarukna chingtam animakda khongjang asi changsingani haina Manichandran pangmisinga phongdoki. Kan khongjang lakringaida maga unaba unawji hana mangjang ngai wa phong tamre adung asi fa wa khoi wa pham ji tabi dre aduna akhoi November ki date 4 ko manung da thabok si haidok pi wai na khoi janai tha jakim adubu akhoi government ki side ki ngasi fa wa response am lakramna lakliba November ki date 10 gi ayuk pung manga ri horga date 13 gi pung manga fa wa indawai gi si fa wa khoi ban galoi na block na chingba kan mo khongjang chingi silno singjiga kusam na ga ko chanjal ne yam si khoi ngasi media gi manda khongok sari. All Manipur DPC completed re-recruitment candidate of Police Constable Male 2013 batch के President A Binoyna Haikre 2013 batch re-recruitment Police Constable के फल चटलिबा थासे की तांग तरा मंगा फाउबगी मनुंगदा हाइदोकदबनी वफम असे ngase Manipur Press Club ta pangmisinga unaba amada A Binoyna फोंदोखिबनी mahakna makha takhibada 2013 batch की थबक असी हाइदोक्ट्रिबा फाउबा Police Department की ओइबा थबक अमता हाइदोपा यारोय करिगुम्बा हाइरिबसिगी ओना तैनाबदा थबक तरोक्लबदी अवाबा तारबा कैंडिडेट लिसिंग निपान हेनबना खांगबा ngamlaktabadagi suicide tawbagi khongjang फाउबा चंगसिंगनी 2013 batch re-recruitment ta saruk yaruba candidate sing asi chahi manga rom awaba mayoknariba asigi yengbiduna thabak asi athubada haidokpiu recruitment yaukhiba candidate kharadi S bar oiba फाउबा yaure hainasu A Binoyna phongdoki मी लिसिंग निपान है कैंडिडेट से कोई अल्टरनेटिव द थबक तोरप हाइबदी मोइगी स्ट्रेप स्टैंडर्ड की हाइदोखगा अखोय हाइदोक्तब तागदि अखोय लिसिंग निपान से सब युम लेपख्रेब अखोय सुसाइड तौजगने मसी सुसाइड तौरप मतमदा अफपता दायित्व खुदिमक मसी पालिबा सरकार असिना पुगदबनी चलिबा नवंबर की डेट 15 बुकी मनुंगा अखोय सरकार के साइड की फजब रेस्पोंसिबिलिटी पिबियु अदुगा डिक्लेयर से तौबियु रिजन आउट अथवा मतमदा एगुम हाइदोक्तब तागदि हेन बुकुंजे हेन चंचलकनी ओन थबो वाथबा Manipur State Power Distribution Company Limited Kakching Subdivision के मैनेजर न थादोरप चेरोल अमगी मतुंग इन्ना सबडिविजन असिना कोनबा मफमसिंगदा लौ यैबा मतमदा लौ मपु अमदी मैचिन की मपुना लौ यैबगी पाइखलकपा चरु अदुना हाई टेंशन हाई स्पीड लाइन अमदी अतै इलेक्ट्रिक लाइन सिंगदा कापसिंदनबा खंगलकली कनागुम्बना थौसादबा थोक्लबदी लौ मपु अमदी मैचिन मपु अनिमक आइगी मतेंग लौदुना मखोगी मथक्ता एक्शन लौखटकनी हाइरी कोंथौजमदगी माकलंगदा मयुम पालकपी मोरांगथेम ओंबी सोफियाबु मचा लेते हाइबगी वहौदा
Mapuraiba Moirangthem Samananda amadi Samanandagi Mama Mapana Otnaiba Henman Badagi ngasi Manipur State Commission for Women da Maralaiba Singbu dandi pibinaba wakachirol pisinkre hairi. Wafam asi ngasi Manipur Press Club da Paumishinga unaba amada victim oirabi Moirangthem Ongbi Sofiana Fongdokibani. Mahakna makha takibada nupida otnairiba mahaki mapuraiba Samanandagi mathakta Mari Lainabasingna Aini Oiba Chairak Bibiyu Aduga Landam Sida Lairiba Ima Ibel Singna Asegumanupida Otnaibagi Todo Asi Togandanaba Hotnabada Tengbang Biu Haiki. Nupa angang leitaba matamda thina ngamduna leibang ngamdanabagi chakhinabagi phibamda tawi adedi moina sum ngam khopado hemalabadagi yumda ju kayara ai lakhre da ai nupa ai jibu tamthiba mongda thong jalaga phubire amu khofang ngamdaraga thambirame aina gyan narabada hospital da leire hat kadra ngaksamda bu thangna thambirabanina ai IEC की मखादा स्वच्छ भारत मिशन की ऑब्जर्वेशन अमदी मसिगा मरी लेनना कैंपेन अमंग असिदगी मियाम की ओइबा खोंगचट अमगा लोइनना लिलोंग वार्ड नंबर 4 दा हौदोखरे चटलिबा था नवंबर की तांग 13 फावबा चथगदौरिबा थरोम असि लिलोंग नगर पंचायत इम्फाल वेस्ट न सिनबनी अदुगा थरोम सिना नगर पंचायत असिगी चेयरपर्सन एल लालमनी न लुचिंगदुना हौदोकी नगर पंचायत की वाइस चेयरपर्सन ए सनातोंबना हाई थरोम असि ngarangdagi howgadawani adubu leiba ki tangai fadaba ama leibadagi ngasi howbani thorom sigi manung channa nagar panchayat asigi ward number 4 gi manungda lunan bagi campaign chathagani aduga loisenba numit november tang 13 da painting essay competition sing pangthokani haiki ngasi akhona pangthok secretary program asi swast bharat mission gi makhada IC gi program sigi makhada ilong imphal west nagar panchayat na akhoi lunan bagi thorom pangthok sabni थासे की तांग कुनमा थोइदगी हौदुना नुमित 10 नि चुपना चथगदौरिबा संगाई फेस्टिवल नक्सलकपगा इरोइनना इम्फाल मनुंगी सेक्शन थौरांगसु नोमनोमगी कनखलकली सेक्शन थौरांगी सरो अमा ओइना ngasisu इम्फाल पुलिस स्टेशन के मनुंग चनबा थांगमैबन खोमद्राम सेलुंगबा लेकाइदा डिप्यूटी एसपी ऑपरेशन थांगको चोम हाउकिप ना लुचिंगबा कमांडो टीम 8 ना युमजुमदा चंगदुना हाउस सर्च ऑपरेशन चथखरे अयुक पुंग मंगा मखाइदगी हौरगा पुंग 3 मिनिट 45 फावबा चथखिबा ऑपरेशन अदुदा चौराकना युम चामरोम अमदी मियोय चहुम यांखैरोम सर्च एंड वेरिफिकेशन चथखि अदुमपु मिफामी पुनगी पाउदी लेते हाइरी प्राइम मिनिस्टर नरेंद्र मोदी ना तमिलनाडु की हानगी चीफ मिनिस्टर अमसुंग डीएम के चीफ एम करुणानिधि का उनखरे करुणानिधि की चेन्नई दा लैबा युमदा पीएम मोदी ना लाकपदा करुणानिधि की मचानिबा एम के स्टेलिन ना तरामना ओकी लुचिंगबा अनिना उनाबा मतमदा करुणानिधि की इमुंग मनुंगी मियोइसिंगसु लैखि तमिलनाडु की पाउचे दिल्ली तांथेगी 65 रकसुबा एनिवर्सरी सेलिब्रेशन की थोरमदा वांगांगबदा पीएम मोदी ना हाइगी पाउचे हाइबसी पाउ खक्ता पीबा नते मियामबु वकल खलनबगी मालेमदा थोंगनाव अमा ओइरिबनी एडिटोरियल फ्रीडम असी पब्लिक इंटरेस्ट दा हाइसिंगना सिजनगदबनी इबगी निंगतंबा लई हाइदुना अरानबबु निंगतमना इगदबा नते पॉलिटिक्स तगी हेंदोक्तुना मियामदा हेना इथिल पीगदबा हिरमदा मीडियाना अफफता नैनबदु येंगनिंगी हाइनसु पीएम मोदीना फोंदोखि ई के भारत श्रेष्ठ भारत कैंपेन की मतांगदा पाउचे सिंगना कलम सिंग कथोक्तुना मियामदा हेना यौहनबा होटननबा हाइकी तमिलनाडु की मफम कयादा इचाउ थोकलिबा अदुगी मतांगदा स्टेट अदुगी चीफ मिनिस्टर अमसुंग डिप्यूटी चीफ मिनिस्टर गसु उनदुना खनकी हाइरी न्यू दिल्ली दा पांगथोकलिबा नेशनल वर्कशॉप ऑन स्कूल एजुकेशन दा यूनियन ह्यूमन रिसोर्स डेवलपमेंट एचआरडी मिनिस्टर प्रकाश जावडेकर सरुक याखी वर्कशॉप अदुना मिडिंग थमलिबा हिरम सिंगदी डिजिटल एजुकेशन फिजिकल एजुकेशन वैल्यू एजुकेशन लाइफ स्किल्स एजुकेशन अमसुंग एक्सपीरियंशियल लर्निंग हाइबसिनी नुमित इनि चथगदबा वर्कशॉप असिदा सरुक यारिबसिंगदी एनजीओ सिंग प्राइवेट सेक्टर अमदी एजुकेशन सेक्टर दा पुंसी कथोकलबा मियोसिंगदगी मरु ओइबा स्टेक होल्डर सिंगना सरुक यारी थोरमदुदा वांगांगबदा एचआरडी मिनिस्टर ना हाइकी एजुकेशन हाइबसी पॉलिटिकल इशू अमनते मसिदी नेशनल एजेंडानी स्कूल सिंगदा सिजनरिबा ब्लैक बोर्ड सिंगी महुता डिजिटल बोर्ड सिंगना लाकदबा चाही सिंगदि सिल्लगनी
Mikhal pangthokadaba Himachal Pradesh da boat khombagi thak maton jaure hairi voter singdagi boat phangnanaba angamba pambaina BJP amasung Congress na miyambu themli hairi Roru Mandi amasung Simra district singda pangthopa election meeting singda Prime Minister Narendra Modi amasung Information and Broadcasting Minister Smriti Irani na wangangki Congress Vice President Rahul Gandhi su Paonta Sihib da pangthokpa election rally da wangangki Chamba da pangthokpa public meeting da su Rahul Gandhi ga wangangki Congress da vote pibiu haina miyam da appeal tawki Jammu amasung Kashmir gi damak center gi mihut oiriba Dineshwar Sharma warisana na Srinagar da thungkre mahakna political leaders sing yauna stakeholders singa unagadawri Kashmir gi wafam adu tungkoinagi oiba conclusion puraknaba warisanagadawri Center gi special envoy oina khallaba matungda state aduda ahanba oina Dineshwar Sharma laklibani Sanabagi pau Hojak jik chathariba Asian Cup boxing da Bharat ki mahut sinduna saruk yaribi MC Mary Kom amadi El Sarita makoi gi quarter final bout sing mai paktuna medal gi lamjenda khong thangjinduna semi final changkre Malem gi mangarak champion oikhrabi amadi London Olympic ki bronze medalist loinana Malem gi amadi Asia Cup ki champion oikhrabi El Sarita na semi final changkibasida leibak asina chauna asa thamkre Mary Kom amadi Sarita Asia boxing asida punna khalakduna saruk yaribani Makoi anina quarter final da thinnakiba bout-sing adu ayengba kayana apelba phungdoknaki Mary Kom amadi Sarita gi thoidok hendokna haisingba technique kayana makogi lamba singbu maithiba pikibani haina boxing gi akhang ahai kayana phungdokre Boxing gi akhang ahai kayana phungdokpada thoidokna chahi lisang sena experience lairabi sanaroi ani asina Thinagadawriba semi-final bout asi soidana mai pakani haibagi thajaba comment pinakre adumakbu expert kayanadi boxing haibasi tambangamdaba amani khujin khunan thoktuna khitang soibadasu maithiba amasung mai pakpagi lairibani haibagi mot piri makoi anigi boxing asi mai paktuna leibak asigi amadi manipurgi mingchat purakpa oirasanu haina yaipap mangol pinaragli aroibada maroiba pau amuhana pizari CAF and PD gi project program yang senaba parliamentary standing committee ngasi Imphal da thungnakre Intensified mission Indradhanus ka mari lainaba media sensitization workshop ama pangthokre PM Modi na DMK chief Karunanidhi ga unakre ngasi gi damak tadi paudam matang sida loijari miyeng tabiri basingbu amuka na khurumjari